ꯏꯆꯦ ꯈꯔ ꯍꯟꯇꯣꯛꯑꯣꯃꯤ ꯑꯩꯕꯨ ꯊꯕꯛꯁꯦ ꯌꯥꯝ ꯌꯥꯝꯃꯦꯃꯤ ꯑꯣ 이제 ꯌꯥꯝ ꯄꯛꯇꯕꯅ ꯃꯁꯥꯅ 컨트롤ꯗꯤ ꯉꯝꯖꯗ꯭ꯔꯒ ꯉꯥꯎꯊꯣꯛꯎꯔꯒ ꯍꯧꯖꯤꯛꯇ ꯅꯝꯇꯣꯏꯕ ꯍꯨꯡꯊꯥꯡ ꯀꯥꯏꯔꯕ ꯄꯨꯟꯁꯤꯅ ꯑꯉꯥꯡ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯌꯥꯝ ꯏꯃꯥꯔꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅꯅꯦ ꯇꯨꯃꯤꯟꯅ ꯂꯩꯖꯕꯅꯦ ꯑꯗꯨꯕꯨꯅꯦ ꯂꯩꯀꯥꯏ ꯋꯥꯡꯕꯁꯦ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯉꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯍꯩ ꯏꯃꯥ ꯁꯥꯕꯤ ꯅꯪꯃꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯅꯆꯦꯁꯦ ꯂꯩꯀꯥꯏꯁꯤꯅ ꯀꯩ ꯍꯥꯏꯅꯔꯝꯅꯤ ꯅꯪ ꯍꯥꯠꯂꯒꯦ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯅꯪ ꯃꯤꯅ ꯃꯆꯥ ꯄꯣꯛꯄꯁꯤꯅ ꯃꯃꯥ ꯃꯄꯥ ꯐꯝꯊꯣꯟ ꯀꯥꯅꯅꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯖꯠ ꯃꯥꯟꯅꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦꯀꯣ ꯍꯩ ꯏꯆꯥ ꯇꯣꯝꯕꯤ ꯅꯪꯁꯨ ꯏꯄꯥꯕꯨ ꯍꯥꯠꯀꯦ ꯈꯟꯒꯅꯨꯀꯣ ꯀꯩꯅꯣ ꯄꯥꯕꯨꯡ ꯊꯕꯛ ꯆꯠꯅꯤꯅ ꯆꯠꯈ꯭ꯔꯒ ꯁꯠ ꯍꯟꯖꯤꯜꯂꯛꯑꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯨꯔꯨ ꯇꯧꯔꯤꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯄꯥꯁꯦ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯊꯕꯛ ꯆꯠꯀꯦꯅꯅꯦ ꯂꯝꯕꯤꯗ ꯊꯣꯛꯂꯨꯕꯗ ꯉꯥꯏꯔꯤ ꯉꯥꯡꯅ ꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯨꯕꯗꯅꯦ ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥ ꯌꯩꯔꯕꯅꯦ ꯑꯩ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯁꯤ ꯐꯥꯎꯕ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯃꯥꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯍꯟꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯁꯤꯃ ꯐꯝꯗꯨꯅ ꯅꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯩꯔꯣ ꯂꯩꯀꯥꯏꯁꯤꯗ ꯏꯃꯥ ꯐꯥꯎꯕ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯕꯕꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ ꯉꯥꯛꯄꯤꯈꯤꯅꯤꯌꯦ ꯅꯪꯅ ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛꯇꯨꯗꯁꯨ ꯅꯪꯕꯨ ꯃꯤꯅ ꯊꯦꯡꯅ ꯄꯨꯔꯛꯂꯕꯗꯨ ꯐꯥꯎꯕꯗ ꯉꯥꯛꯄꯤꯈ꯭ꯔꯤꯕꯗꯨꯅꯤ ꯅꯍꯥꯟꯁꯨ ꯅꯪꯕꯨ ꯀꯩꯅꯥ ꯀꯠꯂꯤ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯗꯨꯗꯁꯨ ꯏꯄꯥꯅ ꯅꯪꯕꯨ ꯂꯧꯁꯤꯜꯂꯤꯕꯗꯨꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯍꯩꯅꯅꯦ ꯑꯩꯅ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯈꯣꯏꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯨꯕꯁꯤꯅꯅꯦ ꯑꯁꯨꯝ ꯊꯣꯛꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ 이거 ꯅꯪ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯕꯦꯔꯥ ꯌꯥꯝ ꯀꯥꯕꯅꯤꯀꯣ ꯍꯥꯏꯗꯣꯛ ꯂꯣꯏꯔꯕꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯗꯧꯅꯦ ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯈꯔ ꯆꯥꯈꯤꯒꯦꯗꯅ ꯌꯥꯔꯣꯏꯍꯦ ꯁꯤ ꯌꯥꯅꯤꯁꯦ ꯑꯝꯇ ꯎꯒꯦꯁꯦ ꯃꯁꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯣꯔꯣꯛꯁꯤꯗꯤ ꯏꯁꯤꯡ ꯑꯝꯇꯔꯣ ꯃꯁꯤ ꯏꯃꯥꯏꯄꯦꯝꯃ ꯅꯪꯁꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯤꯒ ꯁꯤꯡꯖꯨꯒꯤ ꯃꯣꯔꯣꯛ ꯀꯩꯌꯨꯒꯤ ꯈꯥꯕꯅ ꯗꯤꯞꯗꯥ ꯁꯥꯏꯕ ꯑꯣꯏꯔꯦꯀꯣ ꯑꯩ ꯄꯨꯛ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯁꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯆꯠꯂꯣꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯗꯦꯕꯗꯥꯁ ꯀꯥꯏꯗꯨꯗꯤ ꯅꯣ ꯁꯤꯗꯤ ꯊꯕꯛ ꯑꯃꯒꯤꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯅꯨꯄꯤꯒ ꯃꯨꯛꯅꯕꯁꯦ ꯐꯔꯛ ꯇꯥꯕꯅꯤꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯄꯨꯛ ꯆꯥꯛꯇꯣ ꯆꯠꯂꯦ ꯑꯣꯏ ꯑꯝꯇ ꯂꯥꯛꯑꯣ ꯈꯪꯅꯤ ꯉꯁꯤꯗꯤ ꯈꯪꯅꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯚꯥꯏ ꯅꯪ ꯃꯨꯠ ꯌꯥꯝ ꯗꯥꯎꯟ ꯑꯣꯏꯅ ꯑꯩ ꯅꯨꯄꯤ ꯀꯥꯏꯅꯔꯦ ꯑꯗꯨꯒꯤꯅꯤ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯒꯤꯗꯣ ꯀꯔꯤ ꯂꯩꯔꯣ ꯀꯤꯛ ꯇꯧꯔꯛꯑꯣꯔꯥ ꯅꯠꯇꯦ ꯐꯔꯦꯁꯦ ꯁꯤꯡꯖꯨ ꯆꯥꯁꯤꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯁꯥꯁꯦꯕ ꯀꯩꯅꯣ ꯃꯣꯔꯣꯛꯁꯤꯗꯤ ꯑꯦ ꯁꯤ ꯆꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯨꯄꯥꯅ ꯑꯣꯏꯖꯅꯤꯡꯉꯤꯗꯨꯒ ꯁꯤꯐꯥꯎ ꯆꯥ ꯉꯝꯗꯕ
Fazay, mission mai paya. Ai bu chalora sirane. Mayam leibani aina chakhadi chingnarani. Paise. Inanga medana. Ma ngau je hanwa ngarage. Natine, Pali and Boyonda, quarter the extension him then. Fazerene, Pibum that villageable, come out in over. Hey, Napana Nini hair. Mapan Tokiga Yadine, Adudadi, Namashu, Opisagi Nupinina, Saratum, Labanidana. Napasi, Pora Berani, Campus to box at Pada, security in Halinina. Yaine. Pantona, Palimse, Camusigedo, put it over. Atay Lady, Nangi Tabaxing to book, come down. Fazendum Torigeno. Pare, Limbigi Matosigan, I walk am say. Margining I see the ne, I say. Nang the ne, Limbise, Azana section and ne, Senoko. Masi I cook am Sazan. Do you are the 100 day, Manila Mania put it. เรียมง่ายคอยปะเนี่ยง่ายคอยแล้ว Hey, never more. None of the other Hanaga, they can't do it. Dear, Nang Sinupini, I'm the Jantaroba. You know, Minute Lucina. I don't want the secret. Listen, I'm going to have no. Ta trong này ngon da, promise tau khidai ne. Lia se ngasi di thiluraga hain ko na ingon da bikini haidai ne. Hoi ne. Nana bo yang tuna, iban ne thilu bana tro. Ai, mapa ta bai sana bana tro. Silai de bino hangong ki basibu. Ai ke do hai bano. เรียมนั่งกับไม้โตกันพัฒนุ่งแต่ทุกคราดีอีเต้มาดีกันอะไรหัวนี่เช่อิมุจังสิละอ๋อเช่ละอ๋ออีเต้มาว่าให้ Fazerene Palem. Self defense di, I quit in the river. Say, no matter say. Eh, Nang Butumina Lako. Limbise, section and yes, and the Bayaro. But on the day, Kula is shed of Tabina. No matter no jig, ha, hide of no idea. Young man, Kidori. Hey, get. Now I want to get over it. It's a say, can you tell the winner? Thank you go. Gala bana tro. Kono wari charge. Name da timira mage. She prevents the any jungle di I think he drop. I di it hands up a so number Pari kai no. Lai ja ro. Gala am na tro. Ai chalage. Career. Nang I know quite a lot di non side Paratani share. Adu de ke do have no. Imana banina akhoi de chasisu phak tai. I di khang de nana shin mana drop. Nangi dai tani. I di thalam basu aroi.
ꯑꯩꯗꯤ ꯍꯦꯛꯇ ꯂꯥꯎꯗꯣꯏꯅꯦ ꯅꯨꯄꯤ ꯐꯥꯔꯦꯅ ꯔꯣꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪ ꯑꯩꯅ ꯆꯦꯟꯕ ꯇꯥꯕꯅꯦ ꯂꯥꯎ ꯊꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯝꯅꯦ ꯅꯨꯄꯤꯒ ꯑꯩꯅꯕꯩ ꯑꯗꯨꯗꯤ ꯉꯝꯃꯣꯏꯍꯦ ꯁꯠ ꯍꯧꯒꯠꯂꯣꯍꯦ ꯑꯩ ꯇꯜꯂꯦꯃꯦ ꯁꯠ ꯂꯥꯎ ꯑꯁ ꯃꯤ ꯑꯝꯇ ꯍꯪꯖꯒꯦꯕ ꯍꯟꯗꯛꯇ ꯂꯨꯍꯣꯡꯈꯤꯕ ꯃꯃꯤꯡꯅ ꯕꯤꯀꯥꯁ ꯀꯧꯕꯅꯦ ꯂꯩꯀꯥꯏꯗꯕꯨꯗꯤ ꯃꯅꯥꯎ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯌꯨꯝꯁꯤꯕꯨ ꯌꯥꯅꯤ ꯑꯩ ꯃꯅꯥꯎꯅꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯀꯩꯅꯣꯅꯦ ꯃꯅꯥꯎꯒꯤ ꯌꯨꯝ ꯍꯪꯖꯕ ꯑꯗꯨꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯃꯅꯥꯎꯅꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯍꯩ ꯅꯪ ꯅꯠꯇꯦꯅꯦ ꯃꯅꯥꯎ ꯍꯥꯏꯁꯦ ꯑꯗꯣ ꯑꯩ ꯃꯅꯥꯎꯅꯦ ꯍꯥꯏꯖꯕ ꯃꯁꯤ ꯉꯥꯡꯅꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯍꯩ ꯃꯅꯥꯎ ꯍꯥꯏꯁꯦ ꯃꯥꯟꯅꯕꯅꯤ ꯀꯣꯂꯦꯖ ꯄꯨꯂꯛꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯈ꯭ꯔꯖꯥꯠꯅꯤ ꯃꯥ ꯍꯟꯇꯛ ꯂꯥꯕ ꯑꯃꯒ ꯀꯥꯎꯌꯩ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯂꯨꯍꯣꯡꯕ ꯌꯥꯎꯒꯦꯅ ꯍꯪꯒꯦ ꯂꯥꯛꯄ ꯑꯗꯣ ꯃꯥꯒꯤ ꯌꯨꯝꯁꯦ ꯀꯥꯏꯗꯅꯣ ꯍꯪꯕ ꯑꯣ ꯑꯗꯣ ꯑꯩ ꯃꯅꯥꯎꯅꯦ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯍꯦꯔꯥ ꯃꯁꯤ ꯃꯤ ꯃꯆꯥꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯃꯁꯤ ꯉꯥꯡ ꯉꯥꯅ ꯁꯥꯟꯅꯕ ꯑꯩ ꯃꯅꯥꯎꯅ ꯍꯥꯏꯕꯤꯅꯦ ꯅꯪꯕꯣ ꯃꯅꯥꯎ ꯌꯨꯝꯗ ꯊꯤꯔꯤꯁꯦ ꯃꯅꯥꯎ ꯌꯨꯝꯗ ꯊꯤꯔꯤꯁꯦ ꯍꯩꯃꯥ ꯀꯅꯥꯅꯣꯅꯦꯍꯦ ꯇꯩꯊꯣꯛꯄꯗꯤ ꯂꯣꯏꯔꯦ ꯀꯩ ꯇꯧꯒꯗ ꯋꯥꯠꯂꯤꯒꯦ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯇꯥꯟꯅꯈꯤꯗ꯭ꯔꯣ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯍꯦꯔꯥ ꯃꯁꯤ ꯁꯅꯤ ꯍꯩꯃꯥ ꯁꯅꯤ ꯀꯥꯈꯠꯂꯛꯑꯣ ꯗꯗꯥ ꯀꯧꯊꯣꯔꯛꯀꯦ ꯑꯗꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯍꯥꯎꯇꯤꯌꯦ ꯍꯩꯃꯥ ꯏꯅꯥꯎꯅꯦ ꯍꯥꯏꯗꯤ ꯗꯥ ꯕꯤꯀꯥꯁꯀꯤ ꯃꯅꯥꯎꯄꯥ ꯏꯇꯦꯃ ꯁꯤ ꯅꯨꯄꯥꯁꯦ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯃꯅꯥꯎꯅꯦ ꯍꯥꯏꯕꯅꯦ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯨꯒꯦ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯍꯦ ꯅꯪꯕꯨ ꯃꯅꯥꯎꯄꯥꯅꯦ ꯍꯥꯏꯕ꯭ꯔꯣ ꯃꯅꯥꯎꯅꯤ ꯍꯥꯏ ꯂꯩ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯈꯨꯝꯒꯦ ꯇꯧꯔꯒ ꯏꯌꯥꯝꯕꯅ ꯊꯥꯖꯜꯂꯤ ꯅꯠꯇ꯭ꯔꯣ ꯏꯇꯦꯃ ꯆꯥꯛ ꯊꯤꯔꯣꯀꯣ ꯒꯥꯔꯤ ꯁꯦꯡꯕ ꯂꯣꯏꯔꯕꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯁꯣꯏꯔꯨꯁꯦ ꯐꯔꯦꯁꯦ ꯀꯥꯈꯠꯂꯣ ꯑꯩ ꯗꯥ ꯀꯧꯊꯣꯔꯛꯀꯦ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯤꯡꯁꯤꯕꯨ ꯆꯨꯝꯃꯤꯖꯥꯠꯂꯅꯦ ꯏꯃꯥ ꯋꯥ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯑꯩꯅ ꯎꯔꯤ ꯃꯌꯥꯝꯁꯤꯕꯨ ꯆꯨꯝꯃꯤꯀꯣ ꯅꯪ ꯄꯨꯔꯥ ꯑꯉꯥꯡꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯉꯩ ꯌꯥꯝ ꯊꯥꯖꯗꯦ ꯀꯅꯥꯗꯅꯣ ꯃꯥ ꯌꯦꯡꯉꯤꯁꯦ ꯅꯨꯄꯤ ꯑꯣꯜꯂꯕ ꯄꯨꯔꯥ ꯑꯣꯜꯂꯦ ꯂꯨꯍꯣꯡꯕꯁꯨ ꯑꯗꯨꯝ ꯊꯨꯖꯟꯈ꯭ꯔꯦ ꯑꯗꯣ ꯅꯣꯏꯁꯨ ꯑꯝꯇ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯑꯗꯣ ꯁꯤꯗꯩꯗꯤ ꯑꯩ ꯄꯨꯟꯁꯤꯁꯦ ꯈꯔ ꯑꯍꯣꯡꯕ ꯑꯃ ꯑꯣꯜꯂꯦ ꯐꯔꯤꯇꯥ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯣꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯋꯥꯔꯧꯅꯕ ꯁꯥꯎꯅꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯂꯥꯕ ꯀꯧꯕꯗꯤ ꯇꯣꯛꯀꯣ ꯁꯦ ꯆꯠꯂꯒꯦ ꯗꯗꯥ ꯏꯃꯥ ꯂꯦꯝꯗꯣ ꯃꯥ ꯇꯨꯝꯃꯝꯒꯅꯤꯅ ꯍꯧꯗꯣꯛꯀꯦꯅ ꯆꯪꯉꯨꯕꯅꯦꯕ ꯃꯥ ꯂꯩꯍꯧꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛꯄꯣ ꯋꯥꯁꯣꯞꯀꯗꯤ ꯆꯪꯗ꯭ꯔꯣ ꯑꯆꯧꯕ ꯏꯃꯥ ꯈꯪꯉꯤ ꯃꯥ ꯀꯥꯏ ꯆꯠꯂꯝꯅꯤ ꯍꯥꯏꯕ ꯆꯠꯁꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯨꯔꯣ ꯂꯤꯌꯥ ꯂꯤꯌꯥ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ ꯊꯣꯛꯂꯛꯑꯣ ꯂꯦꯝ ꯅꯪ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯅꯪ ꯀꯩꯒꯤ ꯂꯣꯜꯂꯤꯅꯣ ꯂꯤꯌꯥ ꯑꯩꯕꯨ ꯄꯧ ꯃꯅꯥꯛꯇ ꯃꯈꯣꯏꯅ ꯊꯝꯖꯕꯤꯕꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯗꯒꯤ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏꯅꯤ ꯍꯥꯏꯌꯣ ꯑꯩ ꯇꯥꯔꯤ ꯄꯥꯎꯁꯤ ꯀꯩꯅꯣ ꯅꯪ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯂꯦꯝ ꯄꯥꯎꯗꯣ ꯑꯆꯨꯝꯕꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯌꯥꯈꯤꯗꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯎꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯝꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ ꯐꯔꯦꯁꯦ ꯏꯕꯥꯅꯤ ꯀꯥꯏꯗꯅꯣ ꯆꯦꯟꯈ꯭ꯔꯁꯦ ꯑꯗꯨꯗꯤ ꯍꯥꯏꯔꯅꯨ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯦ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯆꯤꯡꯗꯨꯅ ꯄꯨꯒꯅꯤ ꯅꯪꯁꯦ ꯑꯩ ꯈꯛꯀꯤ ꯑꯣꯏꯒꯅꯤ ꯑꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯖꯤꯕꯅ ꯎꯕ ꯅꯠꯇ꯭ꯔꯣ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯗ ꯅꯪꯅꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯤꯕꯁꯦ ꯃꯄꯥ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯈꯣꯏꯁꯦ ꯄꯩꯁꯥ ꯈꯔ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ
ꯍꯦꯛ ꯆꯪꯂꯛꯄꯗ ꯂꯤꯌꯥ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯏꯄꯥ ꯊꯥꯡ ꯊꯝꯒꯦꯀꯣ ꯉꯥꯏꯈꯣ ꯂꯦꯝꯕꯤ ꯈꯨꯠꯂꯥꯏꯗꯣ ꯊꯝꯃꯣ ꯂꯦꯝ 이때미나 하이세 난 ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯀꯅꯥꯝꯇ ꯈꯣꯡꯐꯝ ꯂꯦꯡꯒꯅꯣ ꯍꯦꯛ ꯆꯪꯂꯛꯄ ꯃꯤꯗꯣ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯣ ꯃꯥꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯐꯥꯎ ꯉꯝꯒꯅꯤ 그래 무식이다 거리봐 제 아이랭에 아이고 하노 ꯆꯪꯒꯅꯣ 제 아이고 하노 나부 아이고 하노 난 뭐 술로나 달라고 이마이 루피 새끼다막 내가 거기 하려고 해봐 내들어 ꯇꯥꯆꯧ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯥꯆꯧ ꯕꯦꯃꯥ ꯂꯦꯝꯕꯤꯁꯦ ꯒꯥꯔꯤꯗ ꯂꯩꯃꯤꯟꯅꯔꯝꯃꯨ 이붕어는 떠오르시고 그리노네 수마이네 이사기 보시다 그냥 꾸이네 예키 하리구노 ꯆꯨꯝꯃꯤꯇꯥꯗ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯏꯆꯥꯁꯦ ꯌꯨꯝꯗ ꯋꯥꯔꯛꯆꯔꯨꯔꯒꯦ 이붕어나 힘가 til락부터다수 아이디 그리면도 하이키다거든요 야라가디 아이는 하이브세 카라 답이요 마시고 토독세 마뚱 아무 하나 도한다고는 페이 나트라디네 아이수 간 타방 감락도 봐야 ꯆꯨꯝꯃꯤ ꯃꯥꯃ ꯑꯩꯈꯣꯏ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯃꯥꯃ ꯉꯁꯤꯇꯪꯗꯗꯤ ꯃꯥꯃꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯒꯦ ꯃꯥꯃ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ ꯉꯁꯤꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯊꯧꯖꯥꯟꯕꯤꯌꯨ ꯃꯥꯃ 야래 이붕어 수입이면서 아이 딘독들에 랭비로 이베마 더우리바 마얌시 오래드나 마세 이사하기 눈치 티락까니 아마르도 이빠가 와리 사게 마부 юм덕고 시기 비범시다네 나는 юм들 레이바 해봐세 이빠 빰데 ꯗꯥꯃꯔ ꯀꯩꯒꯤꯅꯣ ꯁꯤꯗ ꯍꯥꯟꯅꯨꯅꯁꯦ ꯍꯥꯏꯁꯤꯅ ꯕꯕꯥꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯔꯒ ꯑꯩ ꯁꯣꯏꯗꯅ ꯁꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯟꯅ ꯍꯥꯏꯅꯤꯡꯕꯩ ꯇꯧꯕꯅꯤ ꯍꯥꯏꯌꯣ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯍꯥꯟꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯃꯔ ꯋꯥꯔꯤꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯅꯤꯅ ꯐꯔꯣꯏꯗ꯭ꯔꯅꯦ